diabetes ko loy na hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oy bangamle bp wangbasu tha amagi manungda normal oy bangamle fatty liver oibasu tha amagi manungda fagat han bangamle pumnamak natural oiba hidak makhalna layang jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Kramjari good afternoon, ELITETV ki test of cartoon ki maha meng ta video am tara mustari murang sin fala funga pa se sing ki cartoon sing da cartoonist na kari haining liba kari phongok liba kari wakal khalang ni babdu yam da sanunga thamjage han da lokhasage sangai express ki onthok panida hai ba cartoon si yengbiu yam phajaba cartoon ni kana no abdu myam yeng khangni hojik modi manba ma leire amasina china manbra chinese ki manba ma nadaga kana man gi yengbiro ada maya isi dekat piji kana no Manipur map ni ada modi man basna hai mukha idna horakanu mausa gi India natrabani na ada sonna kan hai aduga sai gi kano sina China kampu gi haidara Chinese gi man bra aduga America gi man bra yeng sia ma ekta lawar sia juti Bangladesh su na khoi ga mari fararo yana tawriba ji America na tawriba mayam America gi mandura si aduga China gi mandura si ada marak telaiba Manipur map na kalle nakoi anina geopolitics tona bada aidi wa dorida na yam phataba wan do leibani toriba yam singche khoi India gi chu geopolitics to ba atopa country se je masak si dai ganda Chinese mali adu ga amana tonari sin khoi US ni to se khoi gi Christian gi adumba country ma state ama sem na ba ka plan to go leibu phum dune dunani ani si mungna ba aduga Myanmar yana ba hona ba sumna kanda mu America gambu ni ko ting jaga Bangladesh sanda isau akogi irang thoktana Sheikh Hasina turibni hajusi aduna sai da interim government am lep sem na lei dina sigi tongnari ba chai thiang chingsi Manipur da phangbudo ada amasu muktana modi man basisu horakanu mausa gi India do natrabani super power ni oira ba ko ju adumba country emani haidana lei botuni adun sona kana America na su tore potuda ani ga chappada Manipur da chapkhairak pada Manipur da phangbu chai thiang do aduni yam phajaba sisu yam na mohan tok leba cartoon ne thamjage mathang da le sina koi sana leba ki loire dana haibaduni loire dana hasda kai hageda sir handaki wa lauri dubu karamba police na lauke bure ko no na haji audio gi ma taw mayam duni wa ngangunu ko yam sari ja ne na sigi pose da ningai o poni tonga tonga khudong chaba loba aduga hoi phagi oina haiba oiram basu yai adagi AI ni haiba adugi proof to di mayam tinerani aduga sum phagi oina ngang ba khot paduda kwai maru nga idi hoi record tawraga madubu thamjallaga thadoi ba mi duni karamba mi no haiba duna sai sida khoi haji social media sunga ning thawre sema sana jam ju chauna lore bani khelendra be ticket ji phagi ba khelendra kana no haiba da matam duda be ticket ji phaba lakhi khoi maitai ji pha na bo hona gi ba adom ba khelendra do kana no hai mayam ama leiba pogdokpa madu hana keno to mathau tai wa ngangui kaina jise social media da kanna launari bani aduna ama boire record toraga thadu amidu kamai toino viral orakna ji tore phoja adani sir andaki wa loi dubu karamba personal law khiba record no na ada wa nganganu ko gam sari ja ne na sawam thoi aduni haji mayama social media da congratulation adu kayam tongnagra pon ne duna kari lakadage hai potusu haji mayam na ngainari ba pot amane na thamjage mathang da leisna khoi pongna phamgi balo he hai aduni balo he sidi yengbiyo seida matam amata khoi ke hai tare kenogi loan ki sakhon abo honna ke ba adugi matang du da
du taram na upagi sine da ma na sine hai sine da good morning welcome uncle kain tha ba lai da matam da manipur di pan suba sel da chalu hai na andon da mang ken ni pan इंग्राजी ने वाई चाय रे आलोन गुमना ना पुलिस ने माहिर इसे लोन दा सुमने अमा और हम दे कोई निपान सुबह चल चन्ना बहक तमंग दिल था दना अदना तो कि मी दुनिया ने सागी आन जन ngak पुदुनी माने जाय गुड मॉर्निंग वेलकम अंकल कान हायर पुदुने बा अदा मणिपुर लोन से हजिक से sum tam na mangse lak bagi mami ta ba se khoi channel on chatta khoi nan hai doni itei du da ibai option bugum ba mayama adagi tamu option bugum ba mayama adagi ke haitare mama pa da mama dedi mami na torok bagi mamla ko ima pa bung kai ko ba khoi channel bi su mangse lak bagi lon threi me ama lak pa maduni hadak ta khoi hauki ba august kun du da khoi manipur lon na nipan su channel chan bagi kontrao gum do suba thorom pangthok ni thorom palam pangthok ki badoni anu sai da imalon bu nusina thamba ana fajakra ba imalon su yo khona bu hona ba mathau tai habagi adumba message ma pi ba cartooni haidana ai thamjage mathang da leisina koi welan paugi as loire habdoni sidai da ori utai sana bani matai manau ni do matai man ta da su ko we ahan adai da hotel gumba phambani ne hotel phambagi senni ada leisi chak thungga lei phro se na ada haire handang mara nang na thungba amata haw thi si khangle na ada ka ludo khara orai bane ni ta da ludo chane da koi hotel gi chana thangna ba da koi matam chana thak pa khot pa hai ji sum dam da ka oi thongba thak ko sidai da magi timing hai bam lei ni hek chama ro machal ji pi raga chamana na mi ani thongmun na ba da amana timing chana thak pa aduna haw ba hen ba adani adai da nang hotel se handang ma khara haw thi se khange an hai ta da handak se ludo khara urai bagi ne na ludo chana bi khai to na matam chana thak pa khot pa madu timing do aduna madu film do ni concentrate wat pa do adune thamjage patang da leisna khoi sel express ki nei re have duni nei re sida kai ni wai sana ching da wai sana bani sing thum bagi sen ni ama sina hi oi holi amna pot putra ga tholagi ni ada haire ching da ban tawre tam de chai theng ching da nong tare tam de jau thokpa an haiba ama sina haire akoi khara bab tamina badarkar lei haiba se kaw do faina aduna ching da suni wari poto ching da ban tawre tam de chai theng ching da nong tare tam de jau thokpa hai de ching da ding sai gi uwa ma do loi kok thu omni na thak nong ta ba da chup chal laga lega da du kudak ta dum jar center ga imphal dum jo re aduni adune khoi guhar bab tamina badarkar lei haiba se kaw do faina aduma message ma pi bi da uwa yan da ba aduga leisini nong tare dum soya dagi ban tawre aduna wamin nari si me am sil oinam wamin na ban nung tawba aduga haji leiriba uwa enhancement area koktok puji koktok ning dabagi apam phongdok pa sisu phajaba cartoon ni thamjage barang da leisina khoi narol thodangi hawa do leirang do aduni hawa do leirang du yengbiu police officer si manakta zaigi magi makha thaba sila e amana kai hai officer na good yu yon ba mut na ba sen khayu nang award phang ba ya na haise ye yu yom pham se yeng biu odi si adum khara ga khai ba lakani mayam se adum leiriba lamphen gi area to an ba jaga di airport gi area da haji ta thugayo lak manga ge nongal ga lak tara ge dum leini adun yu ji phajana yo le adagi phajana thakna re adagi mau bau to phajana leiba la e leisai mcha su lei re ji lemna re em khana dre ji nawai khara chingnara ma kholam da yu thak pasi adum lemna bi mong da la e adu film du ne duna good yu yon ba mut na ba sen khayo nang award phang ba ya na nawaina mi kap gi gelentre award phangam ba ajina yu yon bam dagi pisa khayo adu award phangni hai ba yam phajaba chi su no han ndok chu ning ba wan to su pi ba cartoon ni na ai thamjage patang da leisina koi manipur news gi dasani hai du dasani si ding biu kai da ge se mla mantri sina pasa ye lak pani pasa je khayam pi bu ni ngasai gi se mai worker oi bi ai na ta ga magi koi gi voter oi bi ai adama khali wa kan se mi se nungare ai ngonda asu yam pi re sina di na ko de kiam kai no torom la ni na koi gi ga tar mi se aina su mana ngonda su pi ra ga di ma di kiam phangam ne do aduna su pen da ba mana su mu apam pu ku do aduni khare pi du da u da bi da ma su pam san bagi mong lak ku do ai ngonda lupa lising dara pi tho asina di mo da pisa kya phangam ni ka hai bi wakal le aduni
ꯉꯁꯥꯏꯒꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯤꯁꯨ ꯌꯥꯝ ꯄꯤꯔꯗꯤ ꯃꯣꯏ ꯀꯌꯥꯝ ꯁꯤꯗꯩꯗ ꯆꯥꯔꯝꯗꯣꯏꯅꯣ ꯄꯩꯁꯥꯁꯤ ꯀꯥꯏꯅ ꯃꯥꯅ ꯎꯖꯕꯗꯨꯅꯦꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯄꯤꯔꯁꯤꯅꯗꯤ ꯅꯈꯣꯏꯗꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯂꯅꯤ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯅ ꯑꯗꯩꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯟꯅꯕꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯔꯁꯤꯅ ꯈꯟꯅꯕꯒꯤ ꯁꯤꯟꯅꯦ ꯃꯣꯏ ꯀꯔꯤ ꯍꯪꯗ let our demands for roads ꯂꯝꯕꯤꯒꯤ drinking water electricity education etc be changed onto into kadaida shopping mall cinema hall theater flyovers skyscrapers industries mayam sanab onto resina ngasagi lambi thong sembiyo di paisa dam phangde yam kono do project ko chaudamnina aduna kanade kui demand si sing thaknabai sing adu electricity adu education adu etc ate mayam se hai motamadi change to di kamaina shopping mall sabiro cinema hall sabiro theater sabiro flyover sabiro skyscraper sabiro adi industry lingkhat birona badmai hoina demand tawrasin haibagi wafam duni yam phajaba adi phangakta adagi singdabi sing phangakta adagi state lambigi maigi singi phangakta kana bode koi demand ji tokthuk osina azai praja sin khanabagi senior shopping mall cinema hall theater flyover skyscraper adu industries chanaba on demand tawrasi habagi botuni yam phajaba sisu wan thok laiba cartooni haina thamjage ona ngasi gi adumba ELITETV gi test of cartoon gi mahau matanga solution jare ning tabrim sing bom kana khunum jaba lena kainana be thani jari pinebesi Diabetes ko loina da hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oiba ngamle BP wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank